Leivasig nupi masa sing manung sisi makhoibu mahi masing tamangadabani haiba pandamda center laingakna haukiba sahi lising tara mangagi January 22 da hogdokiba beti bachao beti parao scheme na sahi tara mapung farpagi celebration thauram ngasi district administration thawal amasong district program officer ICDS cell thawal anina puna sinduna DC thawal complex ta laiba counting hall da pangthokre Thorom masigi sargama oina DC Hantem Subhashna Thawal DC complex tagi Thawal Bazaar faudana pauzil puba rally ama lamthaki Nupi masa singo iba tongan ba cultural show kaya utki loinana nupi masa kaya da sanitary pad ka loinana study materials kaya su kudul tamki Thoromaduga Marilena DC Thawal E Subhas na Fongdokibada, Nupi Oibi Singbu, Hantana Kanbagi Wakalasi, Aikoi Iram the Manipur Asida, Mami Tadabagumna, Bipum Ayamada, Kane, Adabu, Saitengasi, Manipur the Toktabadi Nate, Mamang say listening Kunmarigi record Yambada, Aikoi Steki Oina, Live Bart Oina, Register Tauriba, Sex Ratio Asi, Samapan Kutramanga Oiki. Thawal district oinadi nupa lising manga ga chamanga humudra manga pokpada nupi lising mariga samari hupuni thoi poktuna sex ratio asi sanipan subna ama oiri masi lising ani tarama thoi census report ki matung ina lising amaga subna ani oirami Haibadi Thawal district tadi sex ratio asi hantarakli masi afaba khudam amanate aikona society ama lingma matamda sex ratio asi Manana Chatnaba Honagadabani Natrabadi Makal Kayagi problem Orakania Oraknabagi Maram Ama Oi Maramasina Ikoni Nupa Pokle Hairagana Harauba Aduga Nupi Pokle Hairagana Awaba Nungaitaba Paubi Sanabi Ama Lady Basi Taduk Nanaba Honasi Hainasu Miam the Apil Tauki Nupi Masasing second BC, Nupi Masasing Bulakta Mansi Habani. 2024 Sida Ikogi live birth map register Tobase. State Kiwina sex ratio is in 935 ne. Nupalising Mapopada, Nupi Chama Panga Kuntramanga. Akoigi Tangnabada Leriba district, Kaksing Sidana, Lisingamaga Manga, Nupina Masing Hele. Aduba Thobal district Kiwina Nupa lising mga ga sa mga humdra hundoy popada nupi lising mari ga sa mari humbugani thoy sex ratio da yengra gana 801 thoktaneba aduk ki matik phibam si soksal le hai tare sahi tara ekoina law da na khongna tawrei mayam si he noina phibam soksal lakpagi phibam dune laise yamna mipai ningai ni yamsu nungai ti society ama leiba matamda nupa khata leiba su yaroi nupi khata leiba su yaroi magi jura si chamana na satraga de heyeng kona imbalance mayam ma tholaka deina sigi si ekoina munna khanjal hobam changi masi mioi bagi mindset kasu ya mari le nei ko koi society si da